ꯊꯔꯣꯏꯁꯦ ꯀꯨꯀꯔꯗ ꯀꯥꯝꯗ꯭ꯔꯦ ꯁꯨꯝ ꯉꯧꯔꯦ ꯈꯥꯡꯗ ꯑꯣꯏꯅ ꯀꯨꯀꯔꯗ ꯍꯋꯥꯏ ꯑꯣꯏꯅ ꯀꯥꯝꯃꯦ ꯊꯔꯣꯏꯁꯦ ꯍꯋꯥꯏꯒ ꯊꯣꯡꯒꯅꯤ ꯑꯩꯈꯣꯏ ꯊꯔꯣꯏꯗꯣ ꯍꯋꯥꯏꯒ ꯊꯣꯡꯉꯒ ꯆꯥꯔꯒ ꯌꯦꯡꯒꯦ ꯑꯂꯨꯒꯇ ꯆꯥꯔꯦ ꯉꯧꯕ ꯂꯣꯏꯔꯦ ꯑꯁꯤꯁꯦ ꯃꯃꯥꯏ ꯂꯧꯊꯣꯛꯇꯣꯏꯅꯦ ꯍꯧꯖꯤꯛ ꯉꯧꯕ ꯂꯣꯏꯔꯦ ꯑꯁꯤꯗ ꯍꯋꯥꯏꯗꯣ ꯂꯩꯔꯦ ꯍꯥꯎꯔꯅꯤꯍꯦ ꯍꯋꯥꯏꯅꯤꯀꯣ ꯁꯦ ꯑꯂꯨ ꯅꯠꯇꯦ ꯁꯤꯡ ꯃꯅꯥ ꯁꯤꯡ ꯈꯔ ꯍꯥꯞꯄꯦ yerum ꯊꯣꯡꯒꯦ ꯑꯩꯈꯣꯏ ꯕꯥꯅꯤ ꯉꯁꯤ ꯆꯥꯛ ꯆꯥꯕꯩ ꯀꯝꯄꯤꯇꯤꯁꯟ ꯇꯥꯟꯅꯗꯣꯏꯅꯦ ꯑꯩꯅ ꯑꯌꯨꯛꯇꯒꯤ ꯆꯥꯛ ꯆꯥꯗ꯭ꯔꯤꯀꯣ ꯑꯌꯨꯛꯇꯒꯤ ꯀꯩꯁꯨꯝ ꯆꯥꯗꯦ ꯈꯔ ꯆꯥ ꯈꯔ ꯊꯛꯑꯦ siga hapo masangga ngari nang di video sih hao đâu man bro cho nên mình cũng được quay được rồi chị ra siga alu yerum thongna bagi yerum thong sẽ khơi bani ta ni ini mau dijade sing do hudi hape sing mana ka sing kharaga asiana tharoi thong do wow hawai ga tharoi ga
Tharoi thongba alu ga ta chaba do talle aduna tharoi se hawai ga mu thong ga yenge adai sina alu shop da lai re koi na ngasi cha do ri se tharoi thongba yerum papor ama taure mathen di yam tawdre se khoi bani tawbada ware fel hi ma'am ngasi khoi bani competition tawmina doni adom angam da bami dona paisa pi doni ko chawnga chawnga khoi bani ado angam bami dona paisa phang doni ngam da bami dona pi dani ko angam bami da adumai tawna ni ngam haurage ma'am angam bada lawdi hoi paisa thame siga ai da ngam gadi ai ki support tu ado haurasi hawasi hauro yam hauren hauro me sauban noi giống như bữa ăn trả này tharoi thongba ja Hawai lối phak sa lam me ta đâu ra đây chắc là mình thấy cha chừng phải yêu tới kia papua ta kìa papua sẽ ui lắm mấy ui ra papua rồi buk sabra nên sẽ ui kìa buk sabra ngam de Aku bani se competition ta dre mukbang tare jang cha bangam dre hai ma hong du kiki jong lai kana tin hawe noi chu lao thôi chụp gì à Pani competition je phel dale jang cha ga de Ngasi dia phat na kia de dia ngu ha hậu nó một số gì có thằng bên nó hẹn hậu đấy tôi vậy đó tại mà sao ấy hà nội ai Hà Nội tới mình sao rồi ấy review thong nuôi để cả kia là muốn lấy được vậy vừa đi ra đi tharoi je khoi sei pha jaba doni mamang da pha ba gi thang ki tharoi khun ba gi thang ki bani adu do yeng yu nyam yeng da ba yaw ga di
ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯍꯋꯥꯏ ꯐꯝꯖꯤꯟꯈꯔꯦ ꯑꯗꯨꯝ ꯇꯣꯠꯐꯝ ꯈꯪꯗ꯭ꯔꯦ ꯌꯦꯔꯨꯝ ꯊꯣꯡꯕ ꯑꯣꯏꯅ ꯇꯧꯔꯦ ꯌꯥꯝ ꯍꯥꯎꯕꯅꯦ ꯍꯋꯥꯏ ꯊꯣꯡꯕꯒꯁꯦ ꯊꯔꯣꯏ ꯊꯣꯡꯕ ꯂꯣꯏ ꯆꯥ ꯇꯥꯏꯀꯣ ꯈꯔ ꯄꯥꯄꯨꯗ ꯎꯏꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯂꯣꯏꯗꯣꯔꯦ ꯑꯩꯅ ꯉꯝꯗꯣꯔꯦ ꯑꯩꯒꯤ ꯂꯣꯏꯗꯣꯔꯦ ꯆꯥꯛꯁꯨ ꯑꯩꯈꯣꯏꯅꯤ ꯃꯥꯟꯅꯅ ꯊꯤꯀꯣ ꯅꯍꯥꯟ ꯑꯩ ꯆꯥꯛ ꯂꯣꯏꯔꯦ ꯄꯥꯄꯨꯅꯦ ꯎꯏꯌꯦ ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯍꯥꯎꯕꯅ ꯆꯥꯗꯕ ꯃꯤ ꯇ꯭ꯔꯥꯏ ꯇꯧ ꯌꯦꯡꯕꯤꯌꯨ ꯍꯋꯥꯏꯒ ꯈꯨꯌꯥꯝ ꯆꯥꯗꯦ ꯆꯥꯛꯁꯦ ꯑꯩꯒꯤ ꯆꯥꯕ ꯂꯣꯏꯔꯦꯀꯣ ꯑꯩꯅ ꯉꯝꯃꯦ ꯑꯩ ꯍꯧꯖꯤꯛ ꯊꯔꯣꯏ ꯆꯨꯞꯄꯤ ꯊꯔꯣꯏ ꯊꯣꯡꯕꯁꯤꯁꯨ ꯑꯩꯅ ꯍꯦꯟꯅ ꯃꯌꯦꯡ ꯇꯥꯏꯀꯣ ꯃꯉꯣꯟꯗꯒꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯉꯝꯈꯔꯦ ꯑꯩ ꯆꯥꯕ ꯂꯣꯏꯔꯦ ꯑꯗꯣ ꯃꯥꯒꯤ ꯂꯣꯏꯗ꯭ꯔꯤ ꯍꯧꯖꯤꯛꯄꯨ ꯑꯩ ꯊꯔꯣꯏ ꯆꯨꯞꯀꯦ ꯑꯩ ꯉꯝꯍꯧꯗ꯭ꯔꯕꯅꯦ ꯑꯩꯅ ꯂꯣꯏꯅ ꯂꯧꯔꯅꯤ ꯇꯦꯡꯒꯣꯠ ꯑꯅꯤꯃꯛ ꯂꯣꯏꯔꯦ ꯆꯥꯕꯁꯦ ꯌꯥꯝ ꯍꯧꯕꯅꯗꯤ ꯂꯣꯏ ꯍꯧꯕꯗꯨꯅꯗꯤ ꯑꯩꯅ ꯇꯞ ꯇꯞ ꯆꯥꯔꯤꯕ ꯑꯩꯅ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯄꯩꯁꯥꯁꯦ ꯂꯧꯔꯅꯤꯀꯣ ꯑꯁꯦ ꯂꯣꯏ ꯂꯣꯏꯁꯤꯜꯂꯦ ꯌꯥꯔꯣꯏ ꯑꯗꯨꯗꯣ ꯄꯤꯔꯦ ꯄꯤꯔꯣ ꯑꯩꯒꯤ ꯄꯩꯁꯥ ꯄꯤꯔꯣ ꯄꯤꯔꯦ ꯄꯤꯔꯦ ꯄꯤꯔꯣ ꯑꯩꯒꯤ ꯄꯩꯁꯥ ꯄꯤꯔꯣ ꯄꯤꯔꯣ 1,000 ꯃꯊꯪꯗ ꯀꯝꯄꯤꯇꯤꯁꯟ ꯑꯩꯒ ꯇꯧꯃꯤꯟꯅꯔꯗꯤ ꯅꯪꯒꯅꯦ ꯀꯨꯔꯇꯤ ꯐꯖ ꯐꯖꯕ ꯆꯪꯉꯛꯑꯒ ꯂꯩꯁꯤ ꯑꯗꯨ ꯌꯥꯕ꯭ꯔꯣ ꯑꯩꯅ ꯉꯝꯃꯦ ꯑꯩ ꯅꯉꯣꯟꯗꯩ ꯂꯧꯗꯣꯏꯅꯤ ꯑꯩ ꯂꯨꯄꯥ 500 ꯂꯣꯏꯁꯨ ꯊꯔꯣꯏ ꯆꯥꯕꯁꯨ ꯉꯝꯍꯧꯗꯕ ꯂꯨꯄꯥ 500ꯁꯨ ꯃꯥꯡꯖꯔꯦ ꯅꯪꯕꯨ ꯀꯌꯥ ꯇꯞ ꯆꯥꯎꯔꯒꯦ ꯅꯪꯗꯤ ꯃꯣꯂꯤ ꯃꯣꯂꯤ ꯁꯨꯝ ꯆꯥ ꯂꯩ ꯃꯊꯪꯗꯩ ꯊꯔꯣꯏ ꯆꯤꯛꯊꯔꯔꯣꯏ ꯂꯨꯄꯥ 500 ꯂꯣꯏꯁꯨ ꯑꯩꯒꯤꯗꯤ ꯀꯥꯟꯅꯍꯧꯔꯦꯅ ꯑꯗꯨ ꯅꯪ ꯍꯥꯏꯗꯤ ꯆꯥꯔꯣ ꯂꯦꯞꯊꯣꯛꯀꯦ ꯃꯥꯒꯤꯁꯨ ꯈꯔ ꯂꯩꯔꯤ ꯉꯝꯍꯧꯗꯔꯦ ꯆꯥꯔꯣ ꯊꯔꯣꯏꯁꯨ ꯉꯝꯍꯧꯗꯔꯦ ꯊꯔꯣꯏ ꯊꯣꯡꯕꯁꯨ ꯂꯩꯍꯧꯔꯦ ꯑꯗꯣ ꯍꯋꯥꯏꯒ ꯊꯣꯡꯕꯁꯨ ꯌꯥꯝ ꯉꯝꯍꯧꯗꯔꯦ ꯍꯥꯎꯏ ꯃꯌꯥꯝ ꯇ꯭ꯔꯥꯏ ꯇꯧꯕꯤ ꯌꯦꯡꯉꯨꯀꯣ ꯆꯤꯔꯨꯝ ꯊꯣꯡꯕꯁꯨ ꯆꯥꯍꯧꯗꯔꯦ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯕꯥꯏ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯇꯧꯗꯕ ꯌꯥꯎꯔꯒꯗꯤꯀꯣ ꯂꯥꯏꯛ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯣ ꯁꯤꯌꯔꯁꯨ ꯇꯧꯕꯤꯔꯝꯃꯣ ꯕꯥꯏ ꯂꯣꯏꯁꯤꯜꯂꯒꯦ ꯊꯤꯀ